ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯁꯤꯔꯣꯏꯗ ꯑꯍꯤꯡ ꯋꯥꯔꯤ ꯑꯁꯤꯒꯤ 5ꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯀꯔꯅꯖꯤꯠ ꯂꯥꯏꯇꯣꯟꯖꯝ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯪꯑꯣꯏꯅꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯃꯣꯠ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯦꯟ ꯑꯗꯨ ꯈꯖꯤꯛ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯎꯔꯦ ꯑꯀꯤꯕ ꯐꯪꯂꯕ ꯃꯁꯛ ꯑꯗꯣ꯫ ꯃꯪꯗ ꯐꯥꯎ ꯃꯪꯈꯤꯗꯕ, ꯃꯀꯣꯛꯅ ꯏꯔꯣꯏ ꯑꯣꯏꯕ, ꯃꯁꯥꯅ ꯃꯤ ꯑꯣꯏꯕ꯫ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨ ꯈꯖꯤꯛ ꯀꯥꯞꯂꯨꯕ ꯑꯗꯨꯗ ꯑꯃꯝꯕ ꯑꯗꯨꯗ ꯏꯔꯣꯏ ꯃꯀꯣꯛ ꯄꯥꯟꯕ ꯂꯥꯏ ꯑꯗꯨ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯝꯍꯨꯏ ꯑꯁꯤꯕ ꯑꯃ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯥꯏ ꯉꯜꯂꯤꯉꯩ ꯄꯪꯊꯦꯡ ꯊꯦꯡꯗ꯭ꯔꯤꯉꯩꯗ ꯂꯝꯍꯨꯏ ꯃꯌꯥꯝ ꯀꯞꯈꯤꯕ, ꯂꯝꯍꯨꯏ ꯃꯌꯥꯝ ꯈꯣꯡꯈꯤꯕ ꯑꯗꯣ ꯑꯁꯤꯒꯤ ꯂꯥꯏ ꯑꯁꯤꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯀꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ꯫ ꯕꯤꯀꯤꯅ ꯏꯔꯣꯏ ꯃꯀꯣꯛ ꯄꯥꯟꯕ ꯂꯥꯏ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯁꯥ ꯑꯗꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯍꯨꯃꯥꯡ ꯀꯥꯡꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯑꯗꯣ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯈ꯭ꯔꯦ꯫ ꯃꯁꯥꯗꯨ ꯅꯤꯛꯄ ꯑꯃꯁꯨ ꯌꯥꯎꯔꯦ꯫ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨ ꯃꯨꯊꯠꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯃꯃꯤꯠꯇ ꯍꯧꯖꯤꯛꯇ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯁꯪꯁꯪꯅ ꯎꯗꯨꯅ ꯂꯩꯔꯦ꯫ ꯆꯣꯞ ꯆꯣꯞ ꯍꯥꯏꯗꯨꯅ ꯃꯈꯣꯜ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯄꯤꯔꯛꯈꯤꯕ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯕꯦꯒꯇꯒꯤ ꯂꯧꯊꯣꯛꯂꯛꯇꯨꯅ ꯆꯦꯠꯅ ꯄꯥꯏꯔꯤ꯫ ꯃꯁꯥꯗꯨ ꯊꯀꯠꯄꯅ ꯂꯣꯏꯔꯦ꯫ ꯕꯤꯀꯤꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯅꯪꯁꯨ ꯅꯪꯒꯤ ꯂꯝꯕꯤꯗ, ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ꯫ ꯂꯝꯕꯤ ꯇꯤꯟꯅꯗꯦ, ꯂꯝꯕꯤ ꯃꯥꯟꯅꯗꯦ, ꯄꯟꯊꯨꯡꯁꯨ ꯃꯥꯟꯅꯗꯦ꯫ ꯅꯪꯒꯤ ꯅꯁꯥꯏꯀꯣꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯊꯤꯕ ꯂꯥꯛꯄꯅꯤ꯫ ꯃꯆꯤꯟ ꯑꯗꯨꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯅꯤꯛꯃꯟꯗꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯁꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯃꯇꯥꯡ ꯆꯥꯔꯨꯔꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯃꯤꯠ ꯁꯤꯡꯉꯛꯄꯗ ꯕꯤꯀꯤꯅ ꯀꯥꯆꯤꯜ ꯑꯃꯗ ꯃꯁꯥ ꯄꯨꯝꯕ ꯇꯥꯁꯤꯟꯗꯨꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯑꯗꯨ ꯎꯕꯗ ꯂꯤꯛꯂꯥꯏꯅ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯦ ꯕꯤꯀꯤ?" ꯕꯤꯀꯤꯅ ꯇꯞꯅ ꯈꯨꯝꯃꯛꯏ, "ꯋꯥ ꯌꯥꯝ ꯀꯟꯅ ꯉꯥꯡꯒꯅꯨ, ꯇꯨꯃꯤꯟꯅ ꯂꯩꯌꯣ, ꯑꯃꯨꯛ ꯇꯥꯈꯤꯅꯤ." ꯂꯤꯛꯂꯥꯏꯅ ꯑꯃꯨꯛ, "ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯔꯤ ꯋꯥꯅꯣ? ꯀꯅꯥꯅ ꯇꯥꯈꯤꯗꯣꯏꯅꯣ?" ꯕꯤꯀꯤꯗꯨ ꯋꯥꯍꯜꯂꯠ ꯑꯃꯠꯇ ꯉꯥꯡꯕ ꯊꯣꯛꯂꯝꯗꯦ꯫ ꯃꯈꯨꯠꯅ ꯃꯆꯤꯟꯕꯥꯟ ꯑꯗꯨꯗ ꯊꯝꯗꯨꯅ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ, ꯁꯥꯏꯂꯦꯟꯗ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯤꯛꯂꯥꯏꯁꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯌꯥꯝꯅ ꯍꯧꯅ ꯆꯥꯕꯒꯤ ꯃꯑꯣꯡꯗ ꯆꯣꯞ ꯆꯣꯞ ꯍꯥꯏꯗꯨꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯂꯤꯛꯂꯥꯏꯅ ꯑꯃꯨꯛ ꯕꯤꯀꯤꯗ ꯍꯥꯏꯔꯛꯏ, "ꯕꯤꯀꯤ, ꯑꯩꯅ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯕꯨ ꯅꯪꯁꯨ ꯇꯥꯕ꯭ꯔꯥ? ꯀꯔꯤ ꯃꯈꯣꯜ ꯑꯣꯏꯗꯣꯏ ꯃꯥꯜꯂꯤ?" ꯕꯤꯀꯤ ꯑꯗꯨ ꯂꯤꯛꯂꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯔꯣꯏ, ꯉꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯅꯤ ꯈꯪꯕꯗꯒꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯏꯔꯣꯏ ꯃꯀꯣꯛ ꯄꯥꯟꯕ ꯂꯥꯏ ꯑꯁꯤꯅ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯒꯅꯤ ꯈꯟꯗꯨꯅ ꯕꯤꯀꯤꯗꯨ ꯇꯞꯅ ꯂꯤꯛꯂꯥꯏꯒꯤ ꯅꯥꯀꯣꯡ ꯃꯌꯥ ꯑꯗꯨꯗ ꯋꯥꯍꯩ ꯈꯔ ꯇꯨꯃꯤꯟꯅ ꯍꯥꯏꯔꯤ꯫ ꯕꯤꯀꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯇꯦꯟ ꯑꯗꯨꯒꯤ ꯂꯩꯕꯥꯛꯀ ꯇꯥꯏꯅꯕ ꯑꯗꯨꯗ ꯄꯥꯛꯊꯔꯒ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨ ꯊꯥꯜꯂꯨꯕꯗ ꯎꯔꯦ꯫ ꯂꯤꯛꯂꯥꯏꯁꯨ ꯕꯤꯀꯤꯅ ꯎꯈꯤꯕꯒꯨꯝ ꯏꯔꯣꯏ ꯃꯀꯣꯛ ꯄꯥꯟꯕ ꯑꯗꯨ ꯎꯔꯦ꯫ ꯂꯤꯛꯂꯥꯏ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯄꯪꯊꯈ꯭ꯔꯦ꯫ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯗꯤ ꯀꯨꯞꯇꯕ ꯃꯈꯩ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯔꯣꯏ ꯃꯀꯣꯛ ꯄꯥꯟꯕ ꯂꯥꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯥꯎꯅ ꯂꯝꯍꯨꯏ ꯑꯁꯤꯕ ꯑꯗꯨ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯔꯤ꯫ ꯂꯤꯛꯂꯥꯏꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯑꯗꯨ ꯕꯤꯀꯤꯅ ꯇꯥꯞ ꯂꯧꯔꯒ ꯊꯥꯜꯂꯤꯕ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨ ꯃꯨꯊꯠꯂꯤ꯫ ꯂꯤꯛꯂꯥꯏꯁꯨ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯔꯣꯜ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯔꯥꯖꯨꯗ ꯍꯤꯡꯂꯝꯈꯤꯗ꯭ꯔꯥ ꯁꯤꯔꯝꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃꯁꯨ ꯃꯁꯥ ꯃꯊꯟꯇ ꯐꯥꯎꯖꯔꯛꯏ꯫ ꯃꯪꯒꯜ ꯄꯥꯡꯀꯛ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯇꯥꯏꯕꯪꯗ ꯃꯪꯐꯥꯎꯅꯔꯛꯄ ꯑꯗꯨꯗ ꯂꯤꯛꯂꯥꯏ ꯃꯁꯥꯗ ꯈꯝ ꯊꯦꯡꯅ ꯁꯣꯛꯀꯤꯡ ꯑꯣꯏꯈ꯭ꯔꯦ꯫ ꯃꯃꯤꯠꯇ ꯎꯔꯤꯕꯁꯤꯡ ꯑꯗꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯤꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯁꯤꯔꯣꯏ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯁꯤ ꯑꯔꯥꯏꯕ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗꯤ ꯅꯠꯇꯦ, ꯂꯌꯥꯝ ꯇꯤꯟꯕ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯑꯉꯛꯄ ꯈꯨꯗꯣꯜ ꯑꯃꯅꯤ ꯍꯥꯏꯕ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯆꯤꯡ ꯀꯌꯥ ꯑꯃ ꯀꯥꯔꯨꯔꯦ
आउटसाइड लेबा हिल स्टेशन कया अमसु चलुरबने दार्जिलिंग नीलगिरी हिमाचल अदुबु सिरोइगी खोंचत असिगुमदी खक थेंगरक्त्री लिपलाइना चक योंदुना लेबा अदु उबदा बिकीना मसा नोमदुना ग्यान तहल्ली बिकीना कइदौरगे लिपलाई तरंग चलदे लिपलाइना आई वकल अमदा ताउरे अनि अदु यामना पिकपा खोजेलदा तुमिन्ना वरी सानारामी सोरसु चुमना होंद्रबने मखोय अनिमक सोर थाबेत होलिबा फिवम अदुदा बिकीना अहिंसिदबु करी वखल लिपलाइना राजुदो करम तोरमदबा महाक करी ओरमगनी वखलसु तारमगदबा मांदे आइना खलुबदा खनफम खंद्रे हौजिकता मित्ता उखिबदो अदुनगा जाथोखराबदे कमाय तौगनी बिकीना अमु हायरई नंग यामना खंजिलु माले लिपलाई पक्कन खंजिलुरनु कैसु तोरमलोय लाइनबु मी साइ हाइब्रो मी मागिबा लाइन सिंखिबा सिंसे मरु ओइना अदुम थीबा फंगिदुदी कैसु फतबदी थोकमलोयदा यामना खंजिलुरनु लिपलाइन अमु खुमाई आई वखल अमा इथोक थोक्ट्रे कैनो अखोइना तौगदबसे खल्लुबदा नुमित कयानी सिंगनुम असिदा अखोइ पांदुना लेगनी युंगी मीना करी हायरमगनी अदुगा हौजिक ओइरिबा फिवम असिदा मतौ करमना अखोइगी मांगदा तारिबा प्रॉब्लम सिंग असे सॉल्व तौगनी बिकीना लिपलाइना वाबा उबदा अमुक हायरई बिकीना लिपलाई खंजिन मनख्रे नंगसु खरा खलदी यारे काय कायदगी कोथोरक्लिबा वखल मयामनो नंग अमुक गाउदना चटखिनी लिपलाइना अमुक अमबु ओइरे कैनो अखोइना हौजिक तौदुइसे मफम असिदा अखोइ मयाम कुइना पंथदुना लेबसु अफबा ओइगदबा मांदे अखोइ सेफ ओइरोय बिकी अदुना हाइगी नुमिता अखोइ राजु फंगबा थीसी मयाय ओइरब चुरम्बा नों अदुसु कन्ना चुरई तारामा मखोल अदुसु लेपख्रे मेहक तुमथानबा तौसी हाइदुना मखोइ अनि तुमथारमी अदुबु थोकिबा उकिबा थौदोकसिंग अदु ममित हेक उइसनबगा अमुक मरी उबा होरई मयामदु नों अदुगी तंथादा निद्रा कौबि लाइरिंबे अदुना ताइबंगबु तुमथानबा शुंबगुम शुक्लबा उमंग अदुदा चोरिबा नों अदुना निद्रा कौबि लाइरिंबे अदुगी सकलोल लौख्रे नोंगी मखोल अदुना मखोइ पुंगनमक शुंख्रे नोंगानगदबा पुंग अममुक चौराकना वाटली अमम अंगान सिनरकलमदाइगिनी लुसी निगाइदना मागी तेन अदुदा तुम्मी लुसीना मताइ थंगी इसिताना मयाइ थंगी परेहनबसु मताइ थंगी यामना चिंगना मागी चन्नबा एडजस्ट तौनदुना हिटलिबनी मखुत मसा थेक्तुना प्रक चाक्तुना खांगी खंगौदे नों चुरई चुरक्लिबा नों अदुगी नोंलिक अदुना मसा पुंबा अदु पुंचोट चोटले अदुबु तारक्लिबा नोंसिंग अदुगी नोंलिक मयाम अदु मया काथोक्तुना थक्ली नोंलिक सिंग अदुना महाकी आराम खोयरांबा अदो कोक्लरे नों अदु अदुमक चुरे लुसी उ अमगी मखादा चेंसिंदुना अमु नों थोपी नों अदुसु अदुमक मयाय ओइरब कन्ना चोरी चुबा याबा चुरमलब मतुंग नों अदो अमुक लेपख्रे अदुगी अमुक मसा अदु याकना सारे लुसीदु उ मखा अदुदगी थोरकले नोंसु हाखिबदा मना अदुवाइदा हौबा हंग पाबी मचा अमा थटलगा मागी नुक्सादगी नाथोकनबा तुपी अदगी मखोंग अदु तपना थांगदुना सिंगनुम अदुदा मथंता मफम मरांग खंगदना मागी चटलिबा लंबी करोंदना फाउबा माग खंगजरमदे असुमना खरा चटलबा शुक्लबा चिंगनुम अदुगी मनुंगदा फजख्रबा युम अमा थेंगनरे युम अदु इचम चमना साबा युम अमदि नते अरिबा मतंगी युम खुशानी लुसीना ngasi चिंगनुम असिदा उरिबा थेंगनरिबा युम असि तंगुल सिंगी थाजनबीदा
ꯑꯁꯤꯕ ꯀꯧꯕ ꯂꯥꯏ ꯈꯝꯅꯨꯡ ꯂꯩꯕꯥꯛꯀꯤ ꯀꯣꯛꯇꯣ ꯀꯧꯕ ꯂꯥꯏ ꯑꯗꯨꯒꯤ ꯌꯨꯝꯅꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯑꯁꯤꯊꯣꯡ ꯑꯆꯪꯊꯣꯡ ꯉꯥꯛꯄ ꯂꯥꯏ ꯈꯥꯅ ꯆꯧꯕ ꯋꯥꯡꯕ꯭ꯔꯦꯟ ꯃꯁꯥꯅꯧ ꯑꯅꯥꯟ-ꯆꯅꯧ ꯂꯧꯕꯒꯨꯝ ꯍꯥꯏꯔꯤꯕ ꯇꯥꯡꯈꯨꯜꯁꯤꯡꯒꯤ ꯃꯄꯥ ꯂꯥꯏ ꯃꯄꯨ ꯂꯥꯏ ꯀꯣꯛꯇꯣ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯒꯤ ꯅꯨꯄꯤꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯃꯃꯤꯡꯅ ꯃꯤꯈꯣꯕ ꯀꯧꯏ ꯃꯇꯝ ꯑꯃ ꯃꯥꯂꯦꯝ ꯂꯩꯁꯦꯝꯂꯤꯉꯩꯗ ꯃꯤꯒ ꯂꯥꯏꯒ ꯆꯔꯧ ꯃꯔꯧꯔꯤꯉꯩꯗꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯥꯡꯈꯨꯜꯒꯤ ꯑꯁꯤꯕ ꯂꯥꯏ ꯀꯣꯛꯇꯣ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯃꯤꯈꯣꯕ ꯀꯧꯕꯤ ꯇꯥꯏꯕꯪ ꯃꯤ ꯑꯁꯤ ꯃꯥꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯍꯜꯂꯝꯃꯤ ꯐꯖꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯁꯥ ꯑꯃꯗꯤ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨ ꯁꯌꯥꯡ ꯀꯌꯥ ꯑꯃ ꯊꯦꯠꯇꯨꯅ ꯊꯝꯂꯤ ꯏꯔꯣꯏ ꯃꯆꯤ ꯀꯌꯥ ꯑꯃꯁꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯩꯖꯤꯟ ꯁꯌꯥꯗ ꯊꯦꯠꯂꯤ ꯌꯨꯝ ꯑꯗꯨ ꯅꯨꯡꯅ ꯁꯥꯕꯅꯤ ꯑꯗꯨꯒ ꯑꯃꯨꯕ ꯃꯆꯨꯅ ꯁꯪꯕꯅꯤ ꯉꯁꯤ ꯂꯨꯁꯤꯅ ꯂꯦꯞꯂꯨꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯁꯤꯕ ꯀꯧꯕ ꯂꯥꯏ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗꯅꯤ ꯃꯍꯥꯛꯅ ꯂꯦꯞꯂꯨꯔꯕ ꯑꯁꯤ ꯂꯥꯏꯔꯝꯂꯦꯟꯗꯅꯤ ꯃꯍꯥꯛ ꯃꯁꯥꯅ ꯈꯪꯖꯔꯝꯗꯦ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯟꯐꯝ ꯑꯗꯨꯗ ꯔꯥꯖꯨ ꯑꯗꯨ ꯃꯈꯣꯡ ꯃꯈꯨꯠ ꯌꯣꯠꯂꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤ ꯔꯥꯖꯨ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯅꯤꯡꯉꯝꯗꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯂꯨꯁꯤꯅ ꯂꯥꯞꯇꯛꯅ ꯎꯔꯦ ꯂꯨꯁꯤꯅ ꯔꯥꯖꯨ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯌꯥꯝ ꯉꯛꯅ ꯔꯥꯖꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯄꯨꯡ ꯔꯥꯖꯨ ꯏꯄꯨꯡꯗꯤ ꯀꯩꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯩꯅ ꯁꯣꯝꯗ ꯏꯄꯨꯡꯕꯨ ꯃꯥꯡꯈ꯭ꯔꯦ ꯀꯣꯏꯊꯤ ꯊꯤꯔꯨꯔꯦ ꯏꯄꯨꯡ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯃꯤꯕ ꯔꯥꯖꯨꯁꯨ ꯏꯉꯛ ꯉꯛꯂꯝꯃꯤ ꯔꯥꯖꯨ ꯃꯐꯝ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯈꯪꯖꯔꯝꯗꯦ ꯃꯍꯥꯛꯁꯨ ꯀꯟꯕꯤꯅꯕ ꯀꯅꯥ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯔꯣꯏ ꯈꯜꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯂꯨꯁꯤ ꯍꯦꯛ ꯎꯕꯃꯛꯇꯗ ꯔꯥꯖꯨ ꯑꯗꯨ ꯃꯍꯥꯛ ꯍꯤꯡꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯂꯨꯁꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯜ ꯂꯨꯁꯤ ꯅꯕꯨꯡꯁꯨ ꯈꯪꯗꯦ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯩꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯑꯁꯦ ꯂꯨꯁꯤꯅ ꯏꯄꯨꯡ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤ ꯏꯕꯨꯡꯒꯤ ꯄꯨꯜꯂꯤꯕꯁꯦ ꯑꯩꯅ ꯊꯥꯗꯣꯛꯂꯒꯦ ꯑꯗꯨꯒ ꯏꯕꯨꯡꯕꯨ ꯑꯩꯅ ꯌꯨꯝ ꯌꯧꯅꯕ ꯊꯤꯟꯕꯤꯔꯒꯦ ꯂꯨꯁꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯖꯨ ꯄꯦꯟꯖꯈꯤꯔꯝꯃꯤ ꯔꯥꯖꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯨꯁꯤ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕ ꯃꯈꯣꯡꯗ ꯄꯨꯜꯂꯤꯕ ꯌꯣꯠꯂꯤꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯄꯨꯜꯂꯤꯕ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯉꯝꯈꯤꯗ꯭ꯔꯦ ꯑꯔꯦꯝꯕ ꯇꯥꯈ꯭ꯔꯦ ꯔꯥꯖꯨꯕꯨ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯊꯧꯔꯤ ꯅꯠꯇꯦ ꯌꯥꯏꯑꯣꯏꯔꯕ ꯊꯧꯔꯤꯅꯤ ꯂꯥꯏꯒꯤ ꯃꯇꯤꯛ ꯂꯩꯕ ꯊꯧꯔꯤ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯂꯨꯁꯤꯒꯤ ꯃꯈꯨꯠꯇ ꯇꯤꯡꯈꯪꯅ ꯌꯨꯕꯒꯨꯝ ꯌꯦꯇꯨꯝꯅ ꯌꯨꯕꯒꯨꯝ ꯆꯛ ꯆꯛ ꯍꯥꯏꯗꯨꯅ ꯊꯤꯟꯖꯤꯜꯂꯛꯏ ꯑꯁꯨꯝꯅ ꯊꯧꯔꯤ ꯑꯗꯨꯒꯤ ꯃꯌꯥꯏ ꯑꯗꯨ ꯐꯨꯗꯣꯔꯛꯄꯅ ꯂꯨꯁꯤ ꯑꯗꯨ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯈꯪꯂꯝꯃꯤ ꯈꯪꯍꯧꯗꯦ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯦ ꯂꯥꯎꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯣꯛꯇꯣ ꯀꯧꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯥꯒꯤ ꯇꯥꯂꯣꯏ ꯅꯨꯄꯤ ꯂꯥꯏꯑꯣꯏꯔꯕꯤ ꯃꯤꯈꯣꯕꯥꯅꯤ ꯃꯤꯈꯣꯕꯥꯅ ꯉꯥꯏꯈꯣ ꯅꯨꯄꯤ ꯃꯆꯥ ꯅꯪꯒꯤ ꯊꯧꯅꯥ ꯑꯗꯨ ꯃꯇꯥꯡ ꯆꯥꯗꯦ ꯊꯧꯔꯤ ꯑꯗꯨ ꯅꯪꯅ ꯂꯧꯊꯣꯛꯄ ꯉꯝꯂꯣꯏ ꯌꯥꯏꯑꯣꯏꯔꯕ ꯊꯧꯔꯤꯅꯤ ꯃꯤꯈꯣꯕꯥ ꯑꯗꯨ ꯎꯕꯗ ꯂꯨꯁꯤꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯉꯤ ꯂꯨꯁꯤ ꯈꯪꯂꯦ ꯃꯥꯅ ꯉꯁꯤ ꯎꯔꯤꯕ ꯊꯦꯡꯅꯔꯤꯕ ꯑꯁꯤ ꯃꯈꯣꯏ ꯇꯥꯡꯈꯨꯜꯁꯤꯡꯒꯤ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅꯤ ꯍꯥꯏꯕ ꯑꯁꯦ ꯃꯤꯈꯣꯕꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯂꯨꯁꯤ ꯈꯨꯔꯨ ꯈꯨꯗꯠ ꯀꯨꯟꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯃꯄꯥꯗ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯖꯩ ꯑꯗꯨꯒ ꯂꯨꯁꯤꯅ ꯑꯁꯨꯝꯅ ꯃꯤꯈꯣꯕꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯏ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯏꯕꯨꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯄꯨꯟꯗꯨꯅ ꯊꯝꯕꯤꯔꯤꯕꯅꯣ ꯃꯥꯒꯤ ꯀꯔꯤ ꯃꯔꯥꯜ ꯂꯩꯕꯅꯣ ꯏꯃꯥ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯌꯣ ꯃꯥꯗꯤ ꯁꯤꯔꯣꯏ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯁꯤꯗ ꯃꯤꯅꯧꯅꯤ ꯃꯥꯒꯤ ꯑꯣꯏꯖꯕ ꯇꯣꯡꯖꯕ ꯃꯐꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯏꯃꯥ ꯃꯥꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯣ ꯅꯆꯥꯅ ꯏꯃꯥꯒꯤ ꯃꯐꯝꯗꯒꯤ ꯑꯁꯤꯃꯇꯪꯗꯤ ꯄꯨꯡ ꯑꯁꯤꯕꯨ ꯊꯥꯗꯣꯛꯄꯤꯌꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯔꯝꯃꯤ
ꯃꯆꯥꯅ ꯍꯥꯏꯕꯁꯦ ꯌꯥꯕꯤꯌꯨ ꯃꯤꯈꯣꯕ ꯂꯥꯏꯔꯦꯝꯕꯤ ꯂꯨꯁꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯪꯅ ꯉꯁꯤ ꯂꯥꯛꯂꯤꯕ ꯑꯁꯦ ꯇꯥꯏꯕꯪ ꯅꯈꯣꯏꯒꯤ ꯃꯤꯔꯝꯂꯦ ꯅꯠꯇꯦ ꯑꯁꯤ ꯂꯩꯕꯥꯛꯅꯤ ꯈꯝꯅꯨꯡ ꯂꯩꯕꯥꯛꯅꯤ ꯃꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯄꯨꯟꯁꯤꯗꯨꯅ ꯊꯝꯂꯤꯕ ꯑꯁꯦ ꯏꯃꯥꯅ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯅꯕꯨꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯒꯤ ꯀꯥꯎꯖ ꯃꯃꯜ ꯑꯃ ꯄꯤꯕ ꯇꯥꯏ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯅ ꯍꯦ ꯏꯃꯣꯝ ꯃꯤꯈꯣꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯂꯨꯁꯤꯗꯤ ꯃꯤꯄꯥꯏꯕ ꯐꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯂꯨꯁꯤꯅ ꯏꯃꯥ ꯏꯕꯨꯡꯁꯦ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯑꯗꯨꯒ ꯏꯃꯥ ꯀꯥꯎꯖ ꯃꯃꯜ ꯍꯥꯏꯕ ꯑꯁꯤꯅ ꯀꯔꯤꯅꯣ ꯅꯆꯥꯗꯤ ꯀꯔꯤꯅꯣ ꯈꯪꯖꯗꯦ ꯏꯃꯥꯅ ꯇꯥꯛꯄꯤꯌꯨꯕ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯀꯥꯎꯖ ꯃꯃꯜ ꯑꯁꯤ ꯐꯪꯒꯅꯤ ꯃꯤꯈꯣꯕ ꯂꯥꯏꯔꯦꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯃꯇꯧ ꯀꯔꯝꯅ ꯅꯪꯒꯤ ꯅꯕꯨꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯅꯕꯨꯡꯒꯤ ꯊꯋꯥꯏꯅꯤ ꯑꯁꯤ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯕ ꯃꯤꯉꯣꯟꯗ ꯐꯠꯇꯕ ꯇꯧꯕ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕ ꯂꯩꯕ ꯀꯥꯁꯤꯡꯕꯤꯡ ꯑꯃꯅ ꯃꯥꯒꯤ ꯊꯋꯥꯏꯅꯤ ꯑꯁꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯤ ꯊꯋꯥꯏ ꯑꯃꯅ ꯍꯜꯂꯛꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯁꯥꯟꯅꯔꯤ ꯃꯥꯕꯨ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯆꯠꯇꯨꯅ ꯍꯥꯏꯔꯤꯕ ꯂꯩꯕ ꯀꯥꯁꯤꯡꯕꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯃꯥꯕꯨ ꯀꯜꯂꯨ ꯑꯗꯨꯒ ꯏꯔꯣꯏ ꯃꯥꯟꯕ ꯑꯃꯅ ꯃꯥꯒꯤ ꯀꯥꯎꯖꯃꯜ ꯍꯥꯏꯗꯤ ꯎꯁꯤꯟ ꯇꯧꯗꯨꯅ ꯅꯕꯨꯡꯒꯤ ꯊꯋꯥꯏ ꯀꯜꯂꯨ ꯃꯇꯝ ꯑꯗꯨꯗ ꯄꯨꯜꯂꯤꯕ ꯑꯁꯦ ꯅꯃꯥꯅ ꯊꯥꯗꯣꯛꯄꯤꯒꯦ ꯋꯥꯔꯤ ꯑꯁꯤꯒꯤ 5ꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯉꯥꯡꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯅꯝꯕꯤꯌꯨ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯃꯣꯠ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ